Kamjong district ki manung chana leiba Phaimol Kuki Khul ngasi sakhangdaba singna mai thadoklamle hairi press na phangba paw magi matungina irang asina maram oiraga Phaimol Khul gi khunja sing safagadaba mafam singda Lanjena Krabani, Mamangda Khul to Khul Mai Takraba Matungda Khul Asigi Khunja Singh, Lanjena Kibadagi Khul Asik Kuntak Lansiduna Lera Kibane, Khul to Khul Mai Takibagi Tawdok Aduna Maram Oraga Makhataba Irang Toglak Tanaba, Phaimol Khulda Assam Rifles ki personnel Singh deploy Tawrambani Adubu, Khul Adudagi personnel Singh Adu Ngarang Hek Chat Kibaga, Khul Adu Sakhangdaba Singh na Mai Thadok Kibane, Tawdok Adugi Matangda Tizin Humzin Bagi Thabak Chathabinaba, Community Leader Singh na Mari Lainaba Singhi Pukning Singh Silakli Amadi, Mathau taba action sing lokhatpina basu apil tawrakli nakalamromda ngasi numidung matung pung amaga minute ne furom tabada kene bi oramgani chingnaba khutlai paiba singna Kamjong district ki Chasat police station a konba human thana amasung Sankalo Khulda attack chatharakre hairi press na phangba paw magi matungina attack adugi saruka moina khul sing asida leiba yung kaya Mai Thadoklam ki hairi Khul Singh asi Indo-Myanmar border pillar number Marifutara Mapan Chama Sumna Mamadi Chama Sumna Ani ki manak nak na leiba Khul ngaktani haina supawa sina makhatari